Numit humni chupna Manipurna yumbu oiduna sathagadaba North East Asian Business Summit ngasidagi Imphal gi City Convention da hokre. Thabak phangdriba naha singna skill development karino khanglabadi thabak phangdabagi awaba kharadi kokhan bangamgani haina Commerce and Industry Minister Govindas Kothawjamna phongdokre. Amadi Sajibu Nongma Panba Chairau Bagamari Lainana Manipur Governor, Chief Minister, Speaker, Deputy Chief Minister Amadi Atay Mayamna Miyamda Yakapawzel Pirakle. Kurumjere ISTV Pauming Tabirba Singutaram Nokjere Hauzima Pungi Bapau Manipurna yumbu oiduna numit humni chupna sathagadaba North East Asian Business Summit numit yumga matungda Palace Compound laiba City Convention Center Imphal da ngase Manipur gi Legislative Assembly ge Speaker TS Lokeshwarna hawdokre hawdokbagi thoramadu da Government of Bangladesh ke Ministry of Commerce ke Minister Tofel Ahmad Manipur Sarkar gi Commerce and Industry Minister Govindas Kothawjam Manipur gi Chief Secretary Orna Vakeshwar amadi Meghalaya gi Chief Secretary KS Trofasu Sarukya ke Business Summit asida Myanmar, Vietnam, Cambodia, Philippines, Singapore, Thailand, Malaysia, Indonesia, Laos, amadi Brunei gi mihusingsu sarugyare. Business Summit asi maru oina awang nongpok lamdam singda matau karamna investment tohongadage amadi entrepreneurs singbu matau karamna sakat thorangi lamda lakangadage haibagi matangda wakhanake. Bangladesh Sarkar gi Commerce Minister Tofel Ahmad na phunglokibada Federation of Chamber of Commerce Bangladesh amadi Indian Chamber of Commerce ani gi marakta laloliti ki maramda MOU sign tawnaragani Manipur yauna awang nongpoki lamdam ase mahusagi resource marang kaina leiba mafam amani maram aduna Bharat ki awang nongpok lamdam sing asiga Bangladesh ka afaba mari ama sagatpa pame Bangladesh amadi awang nongpok lamdam singa tongan ba lamda export tongnaduna amadi Makha tarakpada Manipur Chief Minister na luching ba lalol itiki kangbu ama Bangladesh te lakpiu. Loinana Central Team gi delegation amasu lakpiu phongdokhe. The Eastern region states are fully, very famous for natural resources. So we like to test our, the possibility in future, so that we can get benefit also out of it. So, I hope the Indian government, the Honorable Secretary of Northeastern Region, Development of Northeastern Region, Mr. Verma is here. I like to draw his attention that if these regions are developed by infrastructure, if infrastructure development take place, then it will be easy for us to enter into these markets. So, we will also be benefited. And because the highly, the products comes from, say, Delhi, from other places. We are talking about fish. We are very famous in exporting fish products, and we are number 4 in the world. So, you are importing fish from other part of India from long distance. If there is connectivity, we can export also fish to Manipur also. Commerce and Industries Minister Govindas Kothawjamna Summit asina yumthang nariba leibak singa lalol itikilamda afaba mari sagatpada achoba tanja ama piragani Manipur Sarkar gi Commerce and Industries Department Indian Chamber of Commerce amadi International Chamber for Service Industry ga khusamnaduna Ministry of Donor gi makhada summit asi pangthokpani haike. The northeastern region lies on the two hot spot of biodiversity, Himalayan range and the Myanmar region. There is need to develop strategy for sustainable use of our biodiversity dividend for the economic development of the region. I hope that the session on agro-food processing scheduled tomorrow shall deliberate on these issues. There is tremendous potential of aromatic and medicinal plant and plantation and processing, export-based floriculture, organic farming, and the area-specific horticulture. Ahanba Manipur Industrial Expo ga mari lainana City Convention gi ground floor da skill fair hawdokre. Hawdokpagi thoramda Commerce and Industry Minister Govindas Kothawjam, PICD Minister I Hemosandra,
Additional Chief Secretary Suel Akhtar Yauna Maru Oiba Miyokana Sarugya Govindas Konthosam na Fungdo Kibada Lamdam Sigi Naha Singna Tabak Pangdabagi Awaba Mayoknaribasi Skill Development Haibasi Karino Haiba Karadang Kangdabadi Soidana Tabak Pangdabagi Awaba Mayoknaribasi Kokan Bangamgani Haike. Understand what skill development actually is. All people are very skillful, but we fail to exploit it and market it properly. So we need to make a campaign throughout the state and let the people, particularly the young boys and girls who are eagerly waiting for employment, should be made understand what skill development and what are the schemes taking up under this department for sustainable livelihood or employment to the youths of our state. And our Honorable Chief Minister is trying very hard to get more investment on skill development. PSCD Minister I. Hemosandrana Manipur da Lairiba Naharol Singasi skill Fazana Lairabasu Makogi skill Adu Utoknabagi Mafam Ningtina Laitre. Corporate Wall Amade Business Community da Lairiba Mio Singna Manipur da Laktuna Lamdam Sigi Naharol Singi Skill Development Program Pangtoktuna Makoibu Sijinabu Haike. To this conclave, and as a lot of people will be deliberating on this over the next 2 days, we feel honored, we feel good that finally Imphal has arrived. Mr. Modi is talking about, the Eastern Corridor. We Istanbul, Turkey se lekar, Asia Minor se lekar, Turkey se lekar, Singapore tak, or beyond. And what is the entrepot? Entrepot is Imphal. You have to come through Imphal. There is no other route. So, friends from the corporate world, from the business community, please do come. Manipur is not the same Manipur which was there about 15 years back or 20 years back. Sajibu Nongma Panba Manipur gi Anoba Chahi Hoba Numit Cherabana Lakpada Manipur Governor V. Sanmuganathana Manipur Miam da Epapauzil Pirakli Numidasina Lakpada Lamdamasida Dharma Amadi Kangluki Kenaba Tamdana Nunga Yaipaba Saukatpa Oirashan Haide Manipur gi Chief Minister Okrami Bobinasu Sajibu Nongma Panba Cherabagi Epapauzil Manipur Miam da Pirakli Festival Asina Imung Manungi Marakta Machin Mana Oibagi Nungsinabagi Mari Chesin Hanbagi Matakta Imlon Kairol Nabasingdasu Apaba Mari Tambangame Anova Sahi Asina Lakpaga Luinana State Asi Tangdulaitaba Saukatpa Watapadaba Oinanaba Aikoi Kudingmak Kanna Hotnarasi Haike Manipur Legislative Assembly Speaker T.S. Lokeshwarnasu Manipur gi Sahi Hoba Numit Chairabana Lakpada Proposal Pirakli Numit Asina Lakpaga Luinana State Asida Lairiba Pumnamaki Marakta Amaga Hena Nungsi Sanaba Purakpa Tangdulaitaba State Ama Oirashanu Haide Sajibu Nongma Panba Maitei Singi Anoba Chahi Hoba Sajibu Cherabana Lakpada Deputy Chief Minister Gaikagam Nasu Manipur gi Miyam da Proposal Pirakli Ariba Kumna Loiduna Anoba Chahi Sajibu Cherabana Lakpada Ing Tappa Watapadaba Tangdulaitana Panba Saukhat Palamdam Ama Oinaba Thonirase Anoba Chahi Asina Amatu Oiba Wakalda Kanglup Kuding Nungsi Sanana Machin Manau Oibagi Mari Hena Chesinba Nungaiba Lamdam Ama Purakpa Oirashanu Haide Lok Sabha gi MP Dr. Thoksom Mainanasu Manipur Miyam da Cherabagi Proposal Pirakli Anoba Sahi Asina Tangdulaitaba Watapadaba Manipurama Oirashanu Haide Manipur da Kundaminariba Kanglup Singi Manungda Maitai Zati gi Achoba Kumayama Oiriba Sajibu gi Nongma Panba Cherauba Numina Lakpada MPCC gi President Tien Haukip na Miyam da Proposal Pirakli Numina Sina Lakpada Harau Tayamba Phongdokpaga Loinana Anoba Sahi gi Proposal Pirakli Anoba Sahi Asibu Taramna Opaga Loinana Apaba Yaipaba Watapadaba Lamdam Ama Oibaga Loinana Ingna Chikna Nungsi Sanana Laiminaba Saukatpa Lamdam Ama Anoba Sahi Asina Purakpa Oirashanu Haina Isorda Thongnibaga Loinana Proposal Pirakli Sajibu Nongma Panba Manipur gi Chahi Hoba Numitna Lakpada Lamdam Asida Kundaminariba Kanglup Masel gi Marakta Nungsi Sanana Hingminaba Oirashanu Haina Thangmaban Kendragi BJP gi MLA KS Joy Kishana ngasi mahaki mayumda pangtokpa pamusinga unabada phongdokre Saukhat lambida sangsinbada pirakpa ayat apan pumnamag miyam punna thengnamina si haike Manipur da leiriba praja mayam nupi mayam mine mayam da aduguma thoktaba aduga Kanglup Masel gi da
हेन नुसिनब चेसनबा शांति लेबा लेबा अमादो हंदकी लालिबा शेनी चराउसना पोसिनोइना मणिपुर प्रजा मयाम दाइना हौजेलसी पिजर अमरोमदा अंद्रो केंद्र की एमएलए श्याम कुमार नसु मैते की अनोब चही सजीबु नोंग पानबा चेरावबना लाकपदा लमदम असिता लेरिबा मियामदा याइफा पाउजेल पिरकले सावगत पाट नुंगाइबा शांति लेबा लमदम अमा ओरेशन हाइरे GOC Red Seal Division Major General SS Mishra नसु सजीबु नोंग पानबा चेरावबा मणिपुर की अनोब चही होबगे याइफा पाउजेल पिरकले अनोब चही असिना तंगदु लेताबा वाटपादबा नुंगसी सानना लेबा ओरेशन हाइरे Manipur People's Party, CPI-ML Liberation, Manipur State Committee, Nauria Pakhang Lakpa Development Committee, Amasung Southeast Asia Cultural Organization, Manipur Students Federation, International Sanamahism Students Association, Manipuri Chanura, Lese Maruk Amadi, Amesco Nasu, Miyamda, Epapausal Pirakle. Lamda Masida Laminariba Itilina Kudingmak Nungsi Sanana, Amato Oine Hinminaduna, Saukat Pa Amadi, Santi Purakpa Orishan Hairi. Hayeng sajibugi noma panba cherawaga mari leinana miyamna pot chai leinana ba khwairamban kaithel kanarakpada mina chikna chaina tinkre laitingi thorom yauna pangthokadaba cherawa thoromgi damak khwairamban khongna chatpa phawbada awaba oikhe Manipur Police amasung Traffic Police da miyamgi khudong sananaba chakhin thorang lokhatke Simplex Company amadi contractor W Inauna Jenims A Block amadi lecturer hall sariba sida Interstate Migrant Workers Regulation Act ngakna chalamdabadagi JCILPS na thabak suba khudaktagi thingjinkre ngasi JCILPS ki kangbu amana Jenims ki hojik semga sagaliba sing yengsilubada sinmi sing ek asigi machung ina che sang pairam khide saktak se yaudaba mapalamgi sinmi humdra mari porompat police ta sinakre Joint Committee ki Office Secretary and Jitendrana Lamdam asigi contractor singna ain kaina sanglakpa migrant workers sing thabak suhanba chumde phongdokhe मांगने ले मफम दुगी डीसी नत्रगा अथॉरिटी अमखना लाइसेंस कार्ड अमा पीबु मथौ तायबा अदुगा लोइना लोइना पोरेइब मी को लेबर कॉन्ट्रैक्टर दुना कोगी लेबर डिपार्टमेंट सिदा रजिस्टर तो दरकार लेबा हाइबा सिगी मतुंगिना अखोइना तौबुदु तौद्रबनिना अखोइना जेसे आलपीएस ना असिगुंबा सखंगदबा वर्कमेन माइग्रेंट मयाम अम लाखसिना कोगी लंगदम सिगी कोगी हौरिब कनो सिदा अनु कनो हाइदा अकीबु फंगो मयाम लाखसि खसितंग ओसु सेप तो गमना बायबा अदुगी सिंग कोगी जेसे आलपीएस की कनो दा लाखसि World Health Day thoram RIMS ki mini auditorium da pangthokre beat diabetes haiba thim da pangthokiba thoram aduda Institute asigi Director Professor S Rita Jenims ki Professor L Usarani RIMS ki Professor TS Achoba Susarukya ke Tharongi saruka mo oina pangthokiba quiz competition da makong mathang taraba singda mana mathum singgen thoke Director S Rita na diabetes leina asi ngasi di yumthong khudingmakta nari haiba yare maramaduna handak ki thim asi observe toba yamnamak mathau tare khanduna thorom pangthokpani haike diabetes di anaba se atiki every household the diabetes leibagi mawong malang ko sida sidi yamna appropriate oi but feminine khallaga na ko observe tawani aduna ko na mayam de pinning a message di ko diabetes se prevent to ko ai treat to ko ai se khallaga ko na karamaina diet jaga garam ba exercise to hak chang ka phan da ba preventable measure me am te loraga yari ba ma khai ko na diabetes hari ga leina sa gi kitam ka su prevent to ko na se na me am te message Pangai Yangdong Youth Development Association asu World Health Day gi thoram pangthoki loina na mioi chanirom lemna BP amadi blood sugar test tawduna hidak lakthak singsu phangankhe RIMS ta nupa gi phamung yangkhai leiba casualty building ngase RIMS ki Director Professor S Rita amadi MSM amubana sangakre sangaba gi thoram asida RIMS ki MSM amubana phongdokhibada athuba matamda RIMS ta casualty block amadi maternity and child case ki phamung chama leiba casualty amasu semlagani Hana nupa nupi casualty amada punna leiramba adu haujikti tongan tongana leiragani RIMS asi Manipur amadi mapalamgi mioi kayana layengba lakpana casualty asi matamga chunaraktabadagi anoba casualty ama hangbagi tangai fadaba adu lakpani haike
ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯦꯜꯍꯟꯕ ꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯖꯦꯁꯟ ꯇꯧꯕꯤꯌꯨ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗ ꯑꯋꯥꯠꯄ ꯀꯔꯤ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅ ꯁꯖꯦꯁꯟ ꯇꯧꯕꯤꯌꯨꯒꯤꯗꯃꯛꯇ ꯑꯩꯅ ꯂꯥꯎꯅ ꯊꯣꯛꯅ ꯊꯝꯖꯔꯤ ꯉꯁꯤꯁꯤ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 3 2016 ꯋꯥꯔꯜड ꯍꯦꯜꯊ ꯗꯦ ꯃꯥꯂꯦꯝꯒꯤ ꯍꯛꯆꯥꯡ ꯐꯕ ꯅꯨꯃꯤꯠ ꯄꯥꯂꯟ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁꯅ ꯃꯁꯤꯒꯤ ꯀꯦꯖꯨꯋꯦꯂꯤ ꯁꯥꯔꯚꯤꯁꯦꯁꯀꯤ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯔꯤ ISTV network ki sahi gi general body mifam lakliba April 15 da Imphal gi kuki inda pangthoktuna insolusingani tara truk tagi tara nipal fawbagi office bearer sing khananabagi mikhal pangthoklagani haire service provider sing na masagi toliba senpham sengdoklaga April tara manga fawbagi manungda voter card loba yagani nomination che pisenbagi aroiba matam April tara manga nomination paper lokthokpagi aroiba matam na April kun scrutiny na April kun ma thoida pangthokani haire hauzik atema bem talokjare wanted some electronics mechanics for repairing ISTV set-top boxes at different places Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Admission open Bhakti Coaching Institute Bosem Amadi CBSE gi class 9 Amadi 10 gi foundation course ni English Math Science Social Science hariba subject sing sida experience lairaba oja sing asem naba tongram gulam chat laisram nando Sushil Sharma na singba oja sing na takpi tambi gadori laglibe April ki tarik 13 dagi session haujaragani matam ayuk pung 5 dagi 3 makhai phawba afaba mahiroi puthokpada ikoi bisu sargu hanbiu Bhakti Coaching Institute lengtha awangoi school hurai thangjam lekai Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Unique Education admission open 3 months SA1 foundation course for CBSE class 9 and 10 5 months foundation course for CBSE class 11 and 12 science vacation course for Navodaya Sainik and outsiders CBSE school students 3 months advanced course for CBSE class 11 science girls hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singi damakta Jolib capsule chabiu Irudio Coaching Institute ki class 9 amasung 10 ki CBSE SA1 amasung class 12 science CBSE ki coaching classes laglibe April ki tang 13 dagi hojagadore Yaubiyu Irudio ki exciting and innovative classes admission ki damakta lengsin birau Irudio Coaching Institute ke sampat thochom lekai kangabam lerak machin behind Bego Hotel break matung me mutaram nokjare Manipur na Bharat ta tinbagi ing solusing mga chamapal ni Phumapan da soi tauna kiba merger agreement ki article number 9 clause 3 da Manipur gi naharol singi damak akhan na ba employment India government na piba haiba wafam chahi humpu helaba fawba thabakta onthoktabagi matangda Manipur High Court ta thakiba PIL amagi order High Court na Indian Constitution gi article 363 gi matung ina yetna balaiba sing court amatana right taba yade haikre masi laibak thibani haina PIL asibu thangat luba hanagi health director T.S. Suresh na phungdukre Manipur Press Club ta pangthokiba pawgi mifam amada Dr. Suresh na hiramasi gi matangda in solution ani 19 da PIL ama mahakna Supreme Court ta tharaba matung sel thum amadi sathok chashin gi khudong sadaba yenglaga case adu handoklaba matung ing solusing ani 13 gi February 19 da High Court ta amuk PIL thabani court asida hearing tararak chatharaba matung tha asigi marida court na order si tarkhibani India gi Union Home Minister da merger agreement ki matang da RTI fawba thaduna copy fawba pirakre masida court na dispute ka mari leina ba wafam court na order taba yade haibasi laibak thibani haike Delhi the machine preventive ko gi da employment exchange gi provision special provision di gaurisi PO na mo na pasang to ga taki ba ya ko the na BJP state government pa center pa na
moi sai te su on so provisional lei dan ba se ko bi do ya ro ya mo ne tan bi su ko su option na maram di haranya ge jar kangu ge moi usi ta khai na dana reservation bi o ne moi pass cabinet ne ya ne ko bi li hai ba ado ko gi di sida yaw je ri ba ne ko yaw je ri bi sidam thabo no thop yo hai ba ne ado hai option 1 2 3 4 se se ko gi de lei ai gi wa ne di either Supreme Court chat pa na tanga president no ya to ko ado ko ki ni mo ki da arke ya de ki da na raga no chat pa da ado option ani du to so ni du to ne de Tamelong amadi Sadar Hills ki lona badalai ba IT road tagi lamka part 2 phawbagi lambi ing solis ngani taramari taramanga gi PMGSY phase mapan gi makhada koilas thanana ba contractor na nung chaithok lam laga thabak lep khibadagi lambi asi sathok jashinda miyamna khudong sadaba mayok nari hari lamka rural area development and action committee gi chairman CS Henry na kilometer tarataruk sangba lambi asi L ibomsa kauba wangkhai ningthem pukhi mapal dagi contractor amana paibani WBM longnanaba nung chaithok laga leibak hapchindaba amadi roller takpidabana hana semdringagi haujikna hena phibam sokchin halle mamang sahi November dagi lambi asi semba hormlaga lepre mari leinaba contractor amadi authority da hanjin lambi asi semba loshin binaba hajarabasu tabidana leire lambi asi semba horku matamda ayat apan pirakku matamda khul authority amadi committee gi miyoi singna matam gi mayokna duna lakhibani mari leinaba authority na lambi asi athuba matamda loshinana ba khona drabadi khongjang changsilagani amoromda makui turel gi mathakta sariba thong asisu thabak horamlaga saba loshindana thambire thong asisu athuba matamda loshinbiu hare hoigi mateng pangning ba haib si leitre khoi gi development si moina adum neglect tawna lakhrabni masi gi matang da khoina makhoi gi mafam da chat besi ahumlak marirak su na chakre khun gi leader sing chairman secretary miam chakhrabni adu ersu khoi gi wasi kari su tabidre khoi da thabak su bolakpa thikadar contractor sing kana kana bo khoina area na su makhoi da mateng pigini hai khiba khoi su nong lengoi oirusu khoi maman lo dibi da moi bo piba labor charge khakta sumni gi piriga thabak su hanba haib si su khoi area gi ama leibini adu gi mathakta kana kana naharon sing netra ngausin ba le kaida ngausin ba kambuna moi da disturb to tar su madu khoba khoi nga thokni hana ngaksu nga thokduna leri moi da su chalaga tana duna le kai gi development sidedi noi asmaina tobi gnu haib se khoi kana da su thawoi ne chalaga haijribini asi Paurabi may laikai dalaiba Paurabi Gem Public School gi class 3 khakta tamlibi mahiroi nupi masa ama school adugi ozana phubadagi masada ake khang leibadagi hojik advanced hospital da pukatuna laikanare thodosigi matangda mahiroi adugi apokpi mamana phongdorakpada satkhiba tang manga da school asida angka subject ki class tawada school adugi ozana blackboard iriba adu mahiroi aduna mapung phana sindringai da muthatki hare angang aduna Magna Slauba Saruk Adu Oza Adu da Pirubada Oza Aduna Lali Haiduna Maki Masanu Pida Furukibane. Numid Adudagi Angang Adu Masada Ake Kang Poktuna Hanagamana Daba Mawong Matau Kaya Ulak Padagi Hospital Asida like an anaba Pukalakibane. Maki Oitangba Makong Su Ting Topa Yadre, Housing Fawbada School Authority Make Dagi Kanaguma Amatana Hang Balaktre. My racing Takpi Tambiriba Ozana Asiguma Tawong Chataba Si Pendi Hake. Imphal West ki manung chanba maklang turel mapan da hoba sahi samri rom suraba miyamna khonga khul debi pa haina khangnaba maichau asidagi sayo lakhibani thajanari ba haibi pambi haukiba mars ahumda tukre hare haibi pambi asi miyamna sokpo panba yade thangna yanbada I thoi haina thajanei ngasidagi sahi humpurongi mamangda su haibi pambi asibu yaluba miyo ama laikide haina khulgi ahalamana phongdore Puyada haibi pambi asina turak patarabadi leibak asida awonba ama laklagani haina iramba lei haina kulgi ahal singna phongdorake pambi asina turakliba asiga mari leinana tofam thokpa thabak thoram sing akang ahei singna pangthokpinaba maklang seba committee gi vice president KS Kumar na phongdorakle haibi sigi matangda akhoi gi leba asira leiba khangai sing mafamda aina hajaningbadi haibi si yamna akhoi khangpa akhoi sei humram suraba akhoi thengnajarapda habi seida mangonda karimba asopan yanba khotpa tawru matamda madugi reaction leibanina habi si karimba akhoi yamna line hena khanjabanina habi sin karimba turpasida lebaki akhangai singda aina haijaningbadi kanauma akhang aising puna mangna
लापीरगा असुम तुरीबा हाइबिसी करी फोन लाकदोनो करी मागी रिएक्शन सी करी लाकदोनो हाइबदो ख्वाइ मयाम मफमदा आइना पाउजनजनिंगी अरो अखंगै सिंगना मफम सिदा लापीरेरगा सिगी मतुंगदा करी थोलकदोनो हाइबदुगी आजा बजा तौदना मागी मथों मम पांथोंनबगी थबक्तु खक्तंग आइना अखंगै सिंग मफमदा पाउजन पिजन अहानबा मणिपुर इंडस्ट्रियल एक्सपो माइके कयादगी पेंदबो फम फोंदोकनरक्ले इंडस्ट्रियल एक्सपो सिगा मरि लेनना पांथोकपा ज्वेल क्वीन मणिपुर की मॉडल अमदी डिजाइनर सिंगना बॉयकॉट तौख्रे ngasi Manipur Press Club ta model amadi designer singna saruk yaduna pangthokhiba pawgi mifam amada model singna phongdokhibada awang nongpok India gi oina Jewel Queen haina mingthonduna pangthokpa fashion parade asida Delhi Mumbai amadi Rome dagi jury member sing laktuna makok mathang taba ahum khangatlaga Italy gi Milal da thagani haibagi thajaba pibata natana ningthina advertisement tawkhiba wafam adu ngakna satre ngarang phawbada jury member ama phawu phamkhide asinarang singda kupna hanglubada tang nipan da jury member sing lakani video recording yenglaga makok mathang taba khangatkani phongdorakhe model singna makata na fashion parade pangthok liba mafam khudak ki oina hongbatan natana mawong maril ta daba thabakaya su chathei pendaba singa sina maram oiraga makata na Jewel Queen contest ta saruk yarare haike Silas nongmaitem kauba designer amana phongdokhibada contest se yaunabagi dabak entry fee mi amamamgi lupa lising ahum lauke Manipur ki model singbu sililang liba singna hantaba thakta thambatan natana mamal leitana yengba ase nungaite model ama puthokna ba hona bada changkiba senfam sing organizer singna handukadabani model ama sung designer singi hakmat pa thawong asigi matangda makata na wakat padanatana Jewel Queen contest boycott togadi haike Manipur Science and Technology Council na puthokpa tricycle tracing machine yanthokpagi thormama Jam College campus te laiba Manipur Aquarium Center da pangtukre remote sensing geographical information system amadi global navigation satellite system gi basic course certificate yanthokpaga loinana pangthokiba thoramaduda master ki director Dr. T.S. Rendranath senior scientific officer Dr. L. Dinasandra amadi Nilit Imphal gi director in charge T. Gunindra Chingba miyoi singna maru oiba miyoi na sarugyake District Horticulture Officer Singda Mastek na puthokpa tricycle yanthokpada natana basic course da sarukyaki ba singda su certificate kusinake sarukyaki ba T Gunendrana Mastek na matamga sanaba polam puthokna ba hona bada lawriba thodang pongning thogatningai ni haike Dr. Surendranath na India se ing solution ani taradagi ing solution ani kun phawba year of innovation haina lauthokhrabani malemgi sakotlamjel da sarukyagi hairabadi anau ba polam puthokpada miyeng changani haike Masih lakpiri masagi innovativeness tu ni. Ekor lautui. Ano report puthokpa. Ano mioi berjati dan mioi bersamaj karena kari makar tahu naba invention kara puthok naba kono besi India government ki policy ni. Adu kayam puthok bagi kayam taur bagi India si. Hai besi. Kacau question nama ni. Ekor Thasigi tang kulumdoida khongjom da mega tourist sangabada India ki president saruk yanaba haijakipa ase itias lana salhanaba thawungni president saruk yabidanaba ai bachelor piduna khangalagani haiduna khongjom lal battle memorial celebration committee na phongdokre Manipur Press Club ta pangthokpa pawgi mifam aduda saruk yakiba Padmasri R.K. Jaljitna Manipur na British ki makutta maithi banang kiba khongjom lan April ki tang kulumdoidani haina state government na thoram pangthokliba si aran bani April tang kun manga da oifam thoi haike Secretary Chingtam Luwangna aranba thoram pangthokpada India ki president saruk yan bahaibase president Budlana lamjingba oina thokani tangai padrabadi thoramasi boycott tongna ba khongthang lokhalakpa yai haike Roma dekhi jina je pia oni maduna phongwa ai koi gi souvenir ma phongi madaida phongu da ai koi gi tarik kunna April 1891 da khongjom battle si songnang gi yamna ba yekchena masi Thawbal Assembly constituency gi manung sana leiba le sangthem gram panchayat ki upa pradhan Y Indira yauna member taratruk leiba gi manung da tara BJP Manipur Pradesh ta yaukre Thawbal Municipal Council Ward number Taramathoi gi member N Sanjitsu BJP da yaukre BJP Thawbal mandal na sinduna Thawbal Achouba Leitan Them Mandopta ngarang pangthokiba BJP gi Foundation Day thoramda nauna chaglaklaba Mayor Singh State President T.S. Chawbana taramna okay thoram aduda BJP State ki senior leader K. Saraj Kumar
Leitan Them Basanta Amadi Mandalgi Makok Thongba Myoy Kya Su Yauke. President T.S. Jawbana India gi Congress na Pairamba Ate State Kayada BJP na Government Pairak Pagum Lakadoriba State Assembly Mikal Dasu Congress Maitiragani. BJP na Miam Maru Oina Lairaba Lomi Sinmi Sotana Lairiba Singh Kangluki Kenaba Kaidana Manaba Kunai Amagidamak Lepli. Party asina India da sahi ani hena palak pasida senja thamja tawi haibagi khudam ama phawba ngasi phawbu phangre senja thamja na thalaba Manipur gi Congress government asti miyam na para tambiduna anova senja thamja leitaba government ama laknaba honabada miyam na sogapiu BJP na Manipur da lengak labadi senja thamja tawkiba khudingmak achou macha khaidana chairak phangangani haike Signing School Imphal dagi haukiba Brigadier AI Singhagi case atubama tamda lushin hananaba India gi President amadi Prime Minister da aiba Cheryl Piduna takshilagani haina Alumni Association asina Manipur Press Club ta pau gi bifam pangthokre Association gi President and Ibungo Chowbina phongdokibada Brigadier ase Signing School Imphal dagi haukiba khwaidagi wangba thakta leiba Army officer ni Mark Taramde Suba Battalion Jammu and Kashmir Light Infantry da Brigadier oina thabak tawre Maki case loshindaba asina Maram oiraga maki phangpham thokpa promotion na chingbada apanba oiduna leide atuba matamda loshin binaba association na angama thakta khonaragani haike Jiribam Community Health Center gi awara passing mention gani haina Jiribam gi Civil Society Health ki Additional Director amadi CMO Imphal East yauna yana kiba wafam thabakta onthoroktabadagi Health Center asigi administrative block ngasidagi thingjin kre ningsing bayai Sayasigi February kun manga da Health Center asida punna phamkiba mifam amana tongan ba point manga da yana ba puraktuna Civil Society singi khongjang handoktuna lakhibani mifam adu da yana kiba wafam singi manungda Jiribam dagi suti laudana station thadokiba Dr. Singi mathakta matiksaba action lawba numit kunni gi manungda ya layang na bagi khulai sing piba hidak langthak sing matam chana piba Imphal da utilize tawriba Dr. Nipal tha amagi manungda halak hanba haina yana khibani Yana kiba wafam sing thabak oina onthoroktabadagi thonglon bagi firebasi lobani haide The Assam Imphal West District Council gi naungna sahi anigi thau pugadaba mayor sing khankre President na KC James Secretary General na Y Asok amade Finance and Account Secretary na K Anand Kumar ne Hauzik amuka hana temel bem talokjere Mountains Coaching Center Chimerong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 96123638858. Delta Tutorials for CBSE, Kwakatel Airport Road opposite Oil Pump. Admission open foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Classic Hospitality Training Institute na offer Tawzari 3 special job-oriented courses, 6 months course in front office operations, food and beverage service, housekeeping operations, level 1 diploma in hospitality operation, 2 diploma in food preparation and culinary arts. Free counseling session from Monday to Saturday 10 am to 5 pm. Hena kupamarol gidama contact you Classic Hospitality Training Institute, Babina Diagnostic Building, 3rd floor, Rims Road, Imphal West. Adung karigumba awabasing asi mayungnaba thoklaba maroi marang yamna
ꯂꯥꯛꯂꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯜꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯞ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯞ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯞ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯞ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate postal available for both boys and girls. For details, please contact Combined Tutorials Office, Sagodan Moirang Merak Machin Bus Parking Imphal. Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobigi khudong chaba pizari athuba matamda amadi araiba mawong da lobiba yagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Breaking matang numaya mukan na taram nokchari. Johnson School gi maning thangbada New Market ki set number taramari da phamga dawriba mioi marfuni pan gi mafam atopa da sinbiu haina pofam phambi singna wakani fam pangthukre. Johnson School gi wal ga thangnana set number taramari gi pofam sing pibana nong tarku matamda phamba yadabagi samasya mayoknare nongju tha yorokpa asida pofam saba ama yengbiraga Imphal Municipal Corporation gi authority na athuba matamda sinbiu haina wakani fam aduda saruk yakhibi nupi amana phungdurakhe. Ningi ato sida phamura si haidana lakpa matamda khoi phamme phammaga shantina post tawraga police thajalaga akhoi gi pon mayam se loina chingbi khare ngdang wairamda adogi akhoi se phamdare ngasi bawda khoi lairi chini akhoi marphu ga nipani akhoi gi marphu nipala sigi mafam se akhoi set yaudaba nate mafam duda akhoi gi mafam yaudana sabirami si kari gi damakta tara humdoi bawle raga tara mari haiba mafam se yawramdri si kari maram gi no Haukiba April ahumda kontha ahalup sakhat thorang lup na sinduna ahalup community hall da luba sigi oiba mi pham ama pangthokduna ahalup ta mayai kabat nisa pumba thingzin bagi warep lawre hare Bharatiya Janata Party BJP gi kuntra taruk suba mapok komon thoram ngarang none gi longmai da laiba community hall da pangthokre thoram adu da BJP Manipur Pradesh ki Vice President Adim Pamai hanagi Tamenglong gi MLA Khangthwa Nang Panmai amadi Tamenglong ADC gi Vice Chairman Wishnang Yauna atai ADC gi member kya su sarugya ke BJP Manipur Pradesh ki Vice President Adim Pamai na phungdo khibada Manipur da khunda minari ba kangluk masel nungsi sanana laimina gi hairabadi BJP da miyamna thajaba thambiu party asina ase sahi kuntra taruk chupna miyam gi seba tawduna lakli masida party asina kari kari tawkhrabagi haibadu miyamna hena khangnaraba wafamni haike Tha sigi mari gi numidang pung 13 ga minute nifuram tabada lamfel sana kaitel pukri achoba mapal da leiba thaunauzam Bisembhor gi yumda bom pokai hankiba adu pripa ki mobile team amana chathakibani haina lubasina claim torokle lubasigi publicity officer achoba gi cherol amana TS Bisembhor na industrial department ki geology mining gi drill operator oina thabak tawringai da senja thumja tawba amadi thabak hapagi mingda yamlaba senpam khonggatuna marnai oina sijina thoke haina maral chire Amarom da ngasigi pause khara da Bisembhor gi yumda bom langsinbada chenabani haiduna Imphal West Commando amasung Nifu Suba Sam Rifles na phari hariba lamfel sana kaitel dagi laisang them somakanta chahi nifu taruk apokpa leikidraba samungo amasung Irom boy chahi nifu humdoi apokpa leikidraba iboyaima hariba mi ani ase pripak amasung masigilan mi sanglup Red Army ga karigumba hiram amatada mari leina de haide Chandel Revenue Quarter Line da District Court Complex sanana ba government na paikhalakpa khongthang yaringdaba phongdok tunang ase JSC against construction of District Court Complex at Revenue Quarter Line na wakanifam chatakre JSC convener NJ Binithana hauzik leiriba Revenue Quarter Line gi mafamasi Court Complex sabada mafam chade mafamasi khul anigi miyam gi lambi chatok chashin tawriba mafamni loinana yamna supi
government court complex sabagi khongthang lodringai mamangda miyam tanaramlabadi yamna laibak ngakpigani miyam tanabiramdaba haibasi laibak thibani miyamna yaraba Chandel Christian khulda leiba sports complex ta natraga Mosam Panthat natraga all sericulture office manakta sananaba firep lodriba fawba akanba khongjang sangsingani haide Pul Ali development amari tarin pul daw lay sales lambi lay public gi joining lambi simari lay masi apik pasida district administration amadi state government na district ki court sagay bise Chandel zari jene public ki consult tawdena sagay bise ke jene public na jade okay adudi okay oda do revoke to dipawdi okay khunjang si sangsi gini Haukiba Mars Kunmanga da Iram Sipai Mamang Lekai da Lilong Chingkham Makha Dam dagi Mahiroi Taruk Purakpada Chenaba Music Paduna Aindi Matu ina Cherak Piu Haina Taksin Kiba Wafam Government na Tuminarasin Kibabu Pendaba Funduktuna Thasiki Taragi Numidang Wairam Pung Taruk Tagi Matang Numiki Numidang Wairam Pung Taruk Pawba Pung Kunmarigi National Highway Infal More Lambi Tinglagani Haina JSE Convener Jakina Fundukre Lilong na Pangchokpa Paugi Mipam Amada Mahana Makha Taraduna ngasi fawada miyam gi wakat tadrabadi April 12 gi ayuk pung taruk tagi numidang wairam pung taruk fawba Manipur pumba general strike togani haide JSC na miyam guloy na lagliba tang tara thamari 2016 dagi tang tara ga mathoi thamari 2016 pung kunmari national highway 102 asi ban kaujaraga ni loina na makha tana Manipur ban tang tara ga ni thoi thamari ayuk ke pung taruk tagi numidang Wairam pung taruk phawbana Manipur pan togani hana nasi press amdi media gi thongdom Manipur gi miyam da JSC gi mai kai dagi khongjang asi sanction gani hana thanganjari Khanong pok apunba nupilup more gi present oirambi wangkem kaina halna laikidabada apunba Manipur amkil na awaba phungdukre Tara suba sector gi nifumatoi suba Assam Rifles na Ukrul district ki Poikhulda Saba community hall ama sangakre PMGSY gi phase tara gi makhada rirong pangdagi komla ching phawbagi lambi sembagi thabakta guideline gi wangmada contractor VS nganing khuina -26.99 da tender thadarakpa Ken FN na haksina lawi hare Sadar Hills ta leiba Div Week Camp General Headquarter da pangthokpa pawgi mifam amada General Headquarter gi CEO Arun Kukina guideline gi wangmada contractor asina Yamna tana bit tauriba asigi matangda lup asida chayol anigi manungda pau phorokadabani masi thawaidrabadi party na miyeng sangani amoromda department na su guideline gi wangmada amade lup ki mayokta thabak tawrakpa tarabadi aphapata yengdana thabak lakhotkani nakalamoromda lup asigi operational area da atopa party amata sangba yaroi khunja singna su mateng pangba yaroi hare PMGSY gi package number M06527 Resho Phung Tu Komlaching Asigi Lubasina guideline Thambagi Mayokta VS Nganing Kui Hairiba contractor Sina estimate cost Dagi Yamhanthana project Thagat Pasilubasina Hakchinan Lobaga Loinana Akoida Hapta Anigi Manungda contact Tora Kadamni Kaigumba Hapta Anigi Manungda contact Tora Trabadi Makhataba action je look asina matik chana lo jagani akoi operation area da organization kanagumba organization amta changba yaroi paisa khaiba yaroi karigumba khunja natraga operation area gi mi amana paisa da khangde mateng pangbu mi thengnarabdi organization asina matik chaba action lokhatkani Hauzek sanabagi pau lobirase Ngasigi sanabagi pauda Mapal Kangjebungda April 8 dagi taramanga fawba chathagadaba Anisba State Level Cash Prize Junior Boys Volleyball Tournament ki match conduct taunanaba referee tarahum dogi ming All Manipur Volleyball Association na lauthokre Khangalaba referee sing April 8 gi ayuk pung 3 taba matamda Mapal Kangjebungda report taunanaba association gi cherul amana khanglakne A Pratap Singh Memorial MU Inter College Football Tournament April 9 dagi
Birmangol College Sombungda Horagani Pom Bisinbagi Aroiba Matam April Taramari Fawani Makataba Sanabagi Pau Boyan Tojumdagi Fangbigani Thagachari Ngasigi Sanabagi Pauda Loktak Trophy Football Mapal Suba Loktak Trophy ki ngasi sanakiba matcha Yumbu Amopa Moirangna Nisa Thangmaibunbu Maitiba Pikre All Moirang Football Association na sinduna Moirang Multi-Purpose Higher Secondary School Grounda Team Tarukna Saruk Yaduna Mamang Thagi Tang Kuntra Dagi Loktak Power Station Manipur na sponsor Toduna Satariba Mapal Suba Loktak Trophy ki ngasi sanakiba matcha Yumbu Amopa Moirangna Nisa Thangmaibunbu Goal Ahum Sinoda Maitiba Pikre Yumbu Amopa Moirangi Mai Pakpagi Goal Singadu Gogongna Merski Kuntranito Shuba Madi Humpu Suba Minita Goal Anisanki Atopa Goal Aduna Herozitna Merski Humpum de Suba Minita Sanduna Mers Asi Mai Pakibani Sathariba Mapal Suba Loktak Trophy da Saruk Yariba Team Singna Mets Ahum Sanaba Loikibaga Loinana SSU Singjamai Amadi Trupu Nambol Point Taret Pangduna Mangjin Thari Yumbu Amopa Moirang Amadi M Khabam Point Taruk Pangkre Sathariba Trophy Asida Nisa Thangmaiban Amadi Young Physic Union Lalambung Point Amata Pangbangamdri Sathariba Mapan Suba Loktak Trophy gi Matangi Match Thasigi Tang Mapalda M Khabam Amadi Trupu Namolga Sanagani Cricket Manipur Cricket Association na sinduna Luang Sangbamgi Luang Pokpa Cricket Stadium da Team Tara Humdoina Group Ani Thokna Khairutuna Sathariba Ahum Suba MCA Plate Cricket Tournament ki ngasi sanakiba match da SCC Suranchampurna PCC Mayai Koibibu wicket Nipalda Maitiba Pikre PCC Mayai Koibina Tors Ngamduna Ahanba innings ki batting tawbada over kuntarekar ball marida wicket loina turaga run humputaret lauki masigi paukhumda SCC Suranchampurna over Taramathoiga ball mangada wicket anikhak turaga apiba target adu yauduna match asi mai pakibani ngasi sanakiba match asida SCC Suranchampur gi sanaroi Premjit na wicket mari amadi out oidana ball kuntra tareta run nifu humdoi lauduna man of the match takhre Sathariba tournament asigi matangi match tha asigi tang mapalda Cyclone Thangmaiban amadi YWC Langthabalga sanagani Thagachari Boyai Makataba Pauda Nasinomagi Oiba Ayingasagi Pau ICAR Lampel Partagi Pangba Pauda Ngasigi Khwaidagi Sakhiba degree Celsius Kunmapal Dasmik Mari Khwaidagi Ingba degree Celsius Taranipal Dasmik Ama Nuksita Yauba Ising Manil Gisang Ayukta Sada Humbudra Mga Hilda Sada Yankay Mari Oiki Nasigi Nong Sukide Haujaroi Badamaroi Papa Mukhana Numerumni Chubna Manipurna Yumbu Oiduna Chathagadaba North East Asian Business Summit Ngasidagi Imphal gi City Convention da hokre Thabak Phangdriba Naha Singna Skill Development Karino Khanglabadi Thabak Phangdabagi Awaba Kharadi Kokhan Bangamgani Haina Commerce and Industry Minister Govindas Konthozamna Phongdokre Amadi Sajibu Nong Panba Chairau Bagamari Lena Manipur Governor, Chief Minister, Speaker, Deputy Chief Minister Amadi Atay Mayamna Miyamda a proposal Pirakli. Nasigo na ISTV na Pizza Pamatan Solution Jare Miyang Tabi Basing Bamukahana Kurum Jare.